Kanglai News ki ayuki pawing biriba pumna magpu pama ilangbam na ikokno ng kurumjari. Kuki jo terrorist singi matagda military operation tatharaba matanda Iran si waroisin lakani mahesor. Thogi Beirang Asi ki waroisin puraknaba wari sanaba matamda misam masel wari sanaba diyay adubu apaba makalgi kulay paiduna misam halibag Kuki jo terrorist singa wari sanapam thokte haina Republican Party of India ki National Secretary Professor Thongnawjamna phongdokre ngasi RPI State Unit ki mihus singa loinana Manipur ki Governor AK Bhala unaduna party asigi maikaidagi tholiba irang asibu loisinduna tangdu leita balamdam ama oihanaba memorandum pisuloraba matung Raj Bhavan mamangda paumi singa unaba amada phongdokibani. Mahangna makata na hai ngasi pisiliba memorandum asida maruoina hojik afaba makalgi kulay paiduna misam haliba Kuki jo terrorist singi matakta military operation chanahanbiyu Chingi Kuki gi lamchingda makoigi ningthauchingna tawningbada tawriba si yahandanaba Hill Areas Execution of Chieftainship Act 1967 mapungphana Manipurda chanahanaba nomadic Chin Kuki jo singbu Manipur gi SD listagi lautokpa Chin Kuki jo ga lengaka chathariba suspension of operation chathahandaba Manipur free movement regime chanahandaba Myanmar amadi Manipur ani gi marakta leiba border fencing athubada loichinaba amadi 1951 da best year oiduna Manipur NRC chanahanbiyo haina warol yauri haina phongdoki. Manipur ki governor oina lakiba AK Bhalana Union Home Secretary oringai matamdasu kayara unaduna Manipur ki matangda wari saramba laikre matam aduda state lenga ki mathawni haikibadu hojikti Manipur governor oina laklabanina thabak onthokpiro mahana governor oina leiringai matamda irang asi loisinduna tangdu leitaba purakpa ngamnabu honabiyu haina su phongdoraki. Center da Manipur ki irang asi ki matangda asengba paw yaudabagumna center gi leadership da thokliba irang asi kanglup ani ki marakta khanabani haina komna lautokpasi nungaite matam chana governor na sengma paw adu center da yohanbiyu haina su taksilamki haina mahana makatana phongdoki. Kuki illegal immigrants sing masa khangdoknaba army na thabak paikhatpa hokre. Manipur da Kuki illegal immigrants sing leptana changchilakpaga loinana lamdam asigi yelhomi singbu muthanaba honarakpadu thingnaba kongthang ama oina Indian Army na thabak paikhatpa hore. In 2023 ki May 3 dagi Kuki illegal immigrants sing amadi Kuki terrorist singa utunaraga yelhomi singi mathakta akanba landa chatharappaga loinana Sisipur More Kangpokpi Bisnupur Kaksing Imphal East amasung Imphal West ki Meitei singda landaratuna yum kya mai tharakpa amadi mi kya halakpa ngasi fawba Kuki lepa letana chatharakliba terrorist singi land center amadi state lengang na thingbangamdana lakibani. In 2023 ki May 3 dagi haurakliba Kuki gi Lan asina maram oy Chief Minister na paramba Unified Command dagi Chairman gi fam fawba lokthokpada natana State gi Chief Secretary DGP amadi Security Advisor fawba haplakpa laikre. Kuki terrorist singna awangba chingthakdagi Meitei khul tamna bhom amadi misal yauna nomai pangkata kapsilakpada madubu thingnaba state force sing Kuki terrorist singna leiriba singi saruk singda changsinaba honabada central force singna athingba piduna laikibani. Oirakliba fibam asina maram oiraga state asida Indian Constitution gi article 355 chanarabra haibagi wafam phawa lamdam chigi section kya gi phongdorappa laikre. State sida liba Kuki singi Lan asibu thingnaba center lengang na Indian Army amadi paramilitary force lak amagi mayada thajilaktuna irang asibu control tawnaba honaduna laki. Chingi ayamba saruk singda army amadi paramilitary force singi post kaya hangdoktuna thamlagasu Kuki singna Meitei gi mathakta landaduna nomai kapsinbadi lepa laikide adubu central force singna tamna laksilaktuna haukiba numit kharani asigi manungda Kuki terrorist singna Meitei gi mathakta landabagi thawdok khara makhaidi nemthakre. Sera sida state sida Myanmaromdagi changchilaklaga leiriba Kuki illegal immigration singna leimakong fawraga Churachandpurdagi Kangpokpi fawba sathok sasin tawraga lakibani. Churachandpurdagi Kangpokpi fawbagi lambi lengaki ayaba yaudana German road haina semaga loinana Kuki terrorist sing amadi Kuki illegal immigrant sing maningtamna ain kaina sathok sasin tawraga lakibani. Leimakongda leiriba 57 suba Mountain Division gi army ke mamangda fawraga Kuki militants amadi illegal immigrants sing chathok chasin tawbada athingba amata piramdabadasu hojik nomanini asidagi leimakongda leiriba army ke mamang fawraga lambi chatpa matamda Aadhaar card natraga sakakse pairamdaba tarabadi lambi sida fawdo fawdin tawduna chatpa athingba thamkre. Indian Army na lakhalagliba khongthang asida maram oiraga Manipur thugainaba honaragliba Kuki puruki amadi Kuki narco terrorist singi mafamda khamthengna saunabaga loinana awaba kaya mayoknare hairi. Army na lakhalagliba khongthang asida takji amadi Aadhaar check tawba matamda sasinaba yawraba haibagi mamutana thigatpagi tangai fadaba leiri. Sisipur tu singnaga lambida accident da Kuki ama sire Lan Min Lun Chan o Ginswan Pau.